ngasi Manipur gi amata ngairaba sericulture training center Kwakta da leiba asi 2011-12 ka tainaba chahida nongsitna girl hostel amadi building khara damage tawkhibadagi nongsitna humdokhibadagi training tawdadona lakpani hajufau tawdadona leiri hojik training tawbagi mahutta tonganba sarkar gi policy amada relief camp gi building construction mayam sajanba amadi training center asigi yamna darkar leiba All India ki amasung Manipur ki na yam tangba mulberry plant kabrang chak pambi yanthat laga amadi tasar plant haibadi uyung pambi kakhat laga anova building construction tawjalakpana maram warakanda training center chi mut khiba yabagi oithokpa yamna chawna leire maram aduna Kwakta parja amadi organization asigi mahut silagana ngasigi training center asi mut khidana ba makha tana training ju mafam asida haujikti facility khudingmak loinamak available oirabanina training tawbinana ba haina sarkar da khanganna bagi damak media da khangan jabani loina na ngasi aikhoina haijeriba asi memorandum amosu sarkar da aikhoigi JAC na submit tawjaragani loina na hauji training center asida facility khudingmak leirabanina 2025 asidagi training haubinana bahaina sarkar da aikhoigi memorandum asi mari leinaba department amadi honorable CM da aikhoina memorandum amasu pichen jaragani loina na aikhoi JAC na sarkar da thamjariba memorandum asi chahi asidagi hauna session asidagi hauna training tawbidaba taragadi aikhoina JAC na miyam amadi tongan ba public CSO singa punjan laganda makhal makhagi agitation junction ba amadi strike tawbagi khongjang junction ba haujaragani